ngasi ai karigumba khara lebak miyam da singdokchage mamang da manipur gi huzik chathari ba irang si haurakpada aina news click ki interview amada arambai tengol amadi maitai lipulsi mogi thabak tawgi mawang si RSS ka manai aduga moina militancy infuse tawi anuba makhal gi organization sing si lakpasina hairiba conflict si yam hena violent oheli hedana aina haigi madugi statement do ai withdraw tawjage arambai tengol amadi maitai lipulsi karino haiba ai matamduda moi chapchaba ai masak khangde aduga adugi matungda aina haigiba statement da asoiba masu yaugi madudi Imphal Valley da church sama bauba stand tawdre haidana madusu lali nagagi church me amang ngasi bau stand tawri madu aina manipur da laitaba amadi mapandagi pau tadana madugi poto aina haibada khaitang asoi ngam yaukre haiba potse ai ngasi manipur ki public da amadi aina nganglibada aran bi yaukibasingdu ai isana madu soidre hedana ai haizeri